Ngasi nungai khraba matam ama phangbagi damakta ahanbada ishwarbu thagachari ngasi sabai ki damakta aina mayamda ishwargi wahe share tawminanaba aina tharang tawba topic asi ngasi Christian oiriba ekhoina ishwargi jisugi tung inbani hairagasu thawai haktam pulap pithokpa ngamdaba asigumba matangse hek lei asi maramdagi damakta aina ngasi ekhoi Christian oiraga tangkhai Christian oibagi maramda aina sumaina khara mayamda ishwar wahide lothoknaga share tawningbani wari asi hodingai da khoi ngatang ishwada haijasi nungsi reiba ponnama ke mapu ipa ishwar masi ekhoi mafam amakhakta tinba ngamdrabasu nagi wahai asi mafam asidegi mayamda mathang amuk tahallaga akhoi thawai hakchang punna Nangwanda pithokpa ngamlaga nangi asengba tung inba ama oiba ngamnanaba ngangadaba engondasu nahaki thawai asengba duna mateng pangbiyo tagadba punamaktasu nahakna mateng pangbiraga bahap taba ama oiraga nangi mapung phaba tung inba ngamba ama oinanaba mateng pangbiyo haina Yesu Krista ki mingda nijabani amen ngasi chawkhat khraba matam asida tabangpanda akhoi hingba maramna tabangpangi niyom tabangpangi phajaba tabangpangi chatnabi punamakhisu tawdaba yadaba hek leiba maramna akhoina hek Christian oiraga ishona yadaba pumtha thadokpa ngamnaba maram khara lei asina akhoida kari danger leibra bible de yengbada asigumba mising asi lomba naidana hingba phangdaba mapumang mangkhiba mi khara yaukre adugumba wari do khara taminaba pami adu kharana mapung phadaba oirabasu ngamnaraba hotnaraga asengba mapung phaba jisugi tung inba oikhibagi wari adugumba misik dusu khara yenglaga ekhoisu kari tofam thokpura kari awatpa leiri Christian oiraga jisugi tung inbani haina hairabasu karamba maramda tangkhai ama Christian oidaduna leiribra haibasi ekhoi khara yemena si aina pagadaba Bible si Hosea chapter 7 ki verse 8 Ephraim had mixed among the people. Ephraim is a cake not turned. Ephraim ase mi singi marakta tin nakhre. Ephraim ase onbi daba tanga zap manakhre haina haye. Ephraim hairabadi Israel go haibani. Ephraim gi ishwar gi tung inbami ama oibegi phibam asi tan ngauraga mathak makha onbi da bagumba nakan ama khatang mai yai bagumba tan amadu oire haina haye haiba athadi tangkhai amadi ishwar gi damangta ayaba oikraba tangkhai ama mahki makhoi gi lamchat asidi yadaba tabang pangi oikraba sumaina tangkhai di Christian oiba tangkhai na prithvi gi mi oiba asigumba oihi haina babal idra leye Thaina digi hauduna ishwargi mission asi asmaina lerei ngasi phawbada ekhoi Christian oirabasu tangkhai amadi prithvigi mi oina hinglaga sarga sakani haibagi asade sum tawdar leiba asi danger yam leigani haibagi damakta ngan ngasi aina masi topic asi lawkhalapani asigomba phibam Christian oibasingna hingliba isugi tung inmeni haina asigum phibam leiribasi kri dige no haraga tabangbangi misinga tinnabagi madugi attraction aduna ekhoibu tangkhai amadi dum prithibigi mi ohenbani haina haye Psalm 106 ke 35 ta sumaina haye Israel gi mising ase Ishwar gi mising ase Gentile gi misinga tinnakhre makhoi gi thabak matawdu tamkhre haina haye aduna Ishwar na makhoi gi mathakta asawa lakhi haina haye Asi Psalm 106 ki 35 tani adaga verse 40 su paba matamda asi phangbani asam haina ishwar gi mi oina hinglagasu wakhanda aisi Christian amani haina hinglabasu tabang pangi chanibi khara adum inbasida ishwar yengbada asawa ama khoida tarkadaba lei habasi khoina khangsi ishwar gi mi singi marakta asigom basi sumaina oirei adu kariano har Bible yengba matamda When a young bada missing Craigie Matau young bada Balam Habanapa asi Ishwar Shakti Laker ba prophet ni. Oira Bisum Haxe Lan Yam Pamba mi oira me.
ꯁꯦꯝꯁꯟ ꯍꯥꯏꯕꯁꯤ ꯍꯛꯆꯥꯡꯗ ꯌꯥꯝ ꯄꯥꯡꯒꯜ ꯂꯩꯕꯗꯤ ꯑꯣꯏꯔꯒ ꯍꯛꯆꯥꯡꯗꯗꯤ ꯌꯥꯝꯅ ꯁꯦꯟꯁꯨꯋꯦꯜ ꯑꯣꯏꯕ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯈꯤ ꯖꯨꯗꯥ ꯍꯥꯏꯕꯁꯤ ꯌꯤꯁꯨꯒꯤ ꯁꯦꯕꯣꯛꯇꯨꯅꯤ ꯑꯁꯤ ꯌꯥꯝ ꯑꯁꯤꯡꯕ ꯃꯤꯗꯤ ꯑꯣꯏꯔꯒ ꯆꯥꯎꯊꯣꯛꯄ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯁꯦꯟꯗ ꯌꯥꯝꯅ ꯄꯥꯝꯕ ꯑꯁꯤꯒꯨꯝꯕꯁꯤ ꯑꯣꯏꯈꯤ ꯄꯤꯇꯔ ꯍꯥꯏꯕ ꯑꯁꯤꯅ ꯀꯔꯝꯕ ꯑꯣꯏꯈꯤ ꯍꯥꯏꯔꯒ ꯊꯧꯅꯥ ꯐꯕꯗꯤ ꯑꯣꯏꯕ ꯑꯗꯨꯕꯨ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯂꯩꯇꯕ ꯄꯪꯉꯥꯡ ꯉꯥꯡꯕ ꯀꯔꯤ ꯁꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯔꯒꯁꯨ ꯑꯁꯣꯏꯕ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯈꯤ ꯖꯦꯝꯁ ꯑꯃꯁꯨꯡ ꯖꯣꯟ ꯃꯕꯥꯅꯤ ꯑꯁꯤꯅ ꯌꯥꯝꯅ ꯊꯧꯅꯥꯗꯤ ꯂꯩꯔꯒ ꯖꯤꯜ ꯂꯩꯔꯒ ꯁꯥꯎꯒꯟꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯈꯤ ꯑꯁꯨꯝ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯇꯨꯡ ꯏꯟꯕ ꯃꯤꯁꯤꯡꯁꯦ ꯊꯥꯏꯅꯗꯒꯤꯁꯨ ꯍꯧꯖꯤꯛꯁꯨ ꯑꯁꯨꯝ ꯍꯥꯏꯅ ꯇꯪꯈꯥꯏ ꯑꯃꯁꯤ ꯌꯥꯗꯕ ꯇꯪꯈꯥꯏꯗꯤ ꯌꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕꯅꯤ ꯌꯤꯁꯨꯒꯤ ꯁꯦꯕꯣꯛꯅꯤ ꯍꯥꯏꯔꯕꯁꯨ ꯑꯁꯨꯃꯥꯏꯅ ꯂꯩꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯃꯤ ꯈꯔꯗꯤ ꯏꯝꯄ꯭ꯔꯨꯞ ꯇꯧꯈꯤ ꯑꯁꯦꯡꯕ ꯃꯤ ꯑꯣꯏꯈꯤ ꯈꯔꯗꯤ ꯃꯥꯡꯈꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯄꯤꯇꯔ ꯑꯁꯤ ꯇꯣꯏꯅ ꯇꯨꯈꯤ ꯆꯦꯛꯁꯤꯟꯗꯦ ꯀꯦꯌꯔꯂꯦꯁ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯒ ꯃꯁꯤ ꯑꯁꯦꯡꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯁꯤꯕꯤꯕ ꯉꯝꯕ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯖꯨꯗꯥ ꯅꯠꯇ꯭ꯔꯒ ꯕꯂꯝ ꯃꯕꯥꯅꯤ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯌꯤꯁꯨꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯈꯤ ꯕꯂꯝꯗ ꯂꯟ ꯄꯤꯈꯤ ꯂꯟꯗꯣ ꯄꯥꯝꯂꯣꯏ ꯍꯥꯏꯅ ꯂꯦꯞꯄ ꯇꯝꯅꯅꯕ ꯖꯨꯗꯥꯗ ꯁꯦꯟ ꯄꯥꯝꯒꯟꯕ ꯃꯤꯅꯦ ꯍꯥꯏꯕ ꯌꯤꯁꯨꯅ ꯈꯪꯂꯕꯁꯨ ꯁꯦꯟ ꯈꯥꯎꯗꯣ ꯄꯔꯁꯇꯣ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤ ꯄꯥꯏꯔꯕꯁꯨ ꯁꯦꯟ ꯈꯥꯎꯗꯣ ꯄꯥꯏꯔꯕꯁꯨ ꯑꯩ ꯍꯨꯔꯥꯜꯂꯔꯣꯏ ꯑꯩ ꯀꯔꯥꯝꯕ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯤ ꯇ꯭ꯔꯦꯅꯤꯡ ꯂꯧꯁꯅꯨ ꯍꯥꯏꯗꯨꯅ ꯁꯦꯟ ꯈꯥꯎꯗ ꯄꯤꯕꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯂꯦꯞꯄ ꯉꯝꯗꯗꯅ ꯑꯁꯤꯡꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯕꯂꯝꯒ ꯖꯨꯗꯥ ꯃꯕꯥꯅꯤꯁꯦ ꯑꯁꯨꯝ ꯃꯥꯡꯈꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗ ꯐꯖꯅ ꯐꯪꯉꯤ ꯑꯁꯨꯃꯥꯏꯅ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯑꯋꯥꯕ ꯀꯌꯥ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯇꯦꯁ ꯇꯧꯔꯒ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯒ ꯄꯥꯞꯇ ꯇꯥꯕ ꯀꯌꯥꯗꯒꯤ ꯑꯩꯈꯣꯏꯕꯨ ꯇꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯧꯁꯤ ꯑꯁꯨꯝ ꯍꯥꯏꯅ ꯃꯄꯨꯡ ꯐꯥꯗꯕ ꯇꯪꯈꯥꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯁꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯕ ꯂꯩꯇꯦ ꯍꯥꯏꯌꯦ double minded are unstable in all his ways ꯖꯦꯝꯁ ꯑꯃꯒꯤ ꯅꯤꯄꯥꯟꯗ ꯑꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯤ ꯋꯥꯈꯜ ꯑꯅꯤꯔꯣꯝꯕ ꯃꯤꯁꯤꯡ ꯑꯁꯤ ꯊꯃꯣꯏꯗ ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯔꯦꯞꯄ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯃꯈꯣꯏꯁꯦ ꯆꯞ ꯌꯨꯡꯕ ꯂꯩꯇꯦ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯂꯟ ꯂꯩꯔꯕꯁꯨ ꯂꯟ ꯄꯥꯝꯒꯅꯤ ꯆꯔꯆ ꯂꯩꯔꯕꯁꯨ ꯑꯃꯨꯛ ꯆꯔꯆ ꯀꯥꯒꯅꯤ ꯏꯁꯣꯔꯕꯨ ꯈꯪꯗꯕ ꯃꯤꯁꯤꯡꯗ ꯃꯔꯛ ꯆꯠꯄꯁꯨ ꯑꯗꯨꯝ ꯍꯥꯏꯅ ꯑꯗꯨꯝ ꯃꯇꯧ ꯇꯝꯒꯅꯤ ꯐꯤꯛꯁ ꯂꯩꯇꯦ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯍꯦꯛ ꯇꯨꯕ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯅ ꯄꯤꯔꯤꯕ ꯁꯔꯀꯝꯁꯇꯦꯟꯁ ꯊꯧꯗꯣꯛ ꯈꯨꯗꯤꯡ ꯑꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒ ꯂꯦꯞꯄ ꯇꯝꯅꯕ ꯄꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯧꯁꯤ ꯕꯥꯏꯕꯜꯗ ꯌꯦꯡꯕ ꯃꯇꯝꯗ ꯔꯤꯚꯦꯂꯦꯁꯟ ꯆꯞꯇꯔ 3ꯗ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯤꯕ ꯑꯔꯣꯏꯕ ꯃꯇꯝꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯍꯥꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯔꯦꯞꯄ ꯂꯩꯔꯣꯏ ꯇꯪꯈꯥꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ ꯂꯨꯛꯋꯥꯝ ꯍꯥꯏꯕꯗꯤ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯗꯣ ꯁꯥꯕꯁꯨ ꯅꯠꯇꯕ ꯏꯪꯕꯁꯨ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯥꯟꯅ ꯃꯍꯥꯛꯀꯤ ꯕꯥꯏꯕꯜꯗ ꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯅ ꯈꯟꯕꯁꯤꯗꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯁꯤꯡ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅꯕꯤꯁꯨ ꯁꯨꯝꯅ ꯂꯧꯕ ꯆꯠꯅꯕꯤꯁꯨ ꯏꯟꯕ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯟꯁꯨ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯁꯔꯒ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯥꯖꯗꯨꯅ ꯂꯩ ꯃꯁꯤ ꯌꯥꯝꯅ ꯗꯦꯟꯖꯔ ꯑꯣꯏꯗꯨꯅ ꯂꯩ ꯕꯂꯥꯝꯒ ꯖꯨꯗꯥꯒꯨꯝꯗꯅ ꯑꯩꯈꯣꯏꯁꯨ ꯃꯥꯡꯈꯤꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇ ꯏꯖꯤꯐꯥꯏꯒꯤ ꯂꯥꯏꯔꯤꯛꯇ ꯁꯨꯃꯥꯏꯅ ꯏꯗꯨꯅ ꯂꯩꯌꯦ half-hearted Christians are worse than infidel for the deceptive words and non-committal position leads many astray tangkhai Christian oibasing ase Yisubu khangdaba mising degi henna phatte hain hai maramdi makhoi si minamba mising ni mising bu makhoina serana lamjing bi Christian oidabasing di makhoi gi asengba lamchat uwe adubu tangkhai Christian oibasing ase magi asengba masak leite makhoi si asengba Christian su oide prithvi gi mising maksu oide aduna mising animak party animak bo minamne asugumba mising asibu setana sijindaraga mahaki achoba thabak taw hanba ngame haina
ꯃꯥꯅ ꯏꯗꯅ ꯂꯩꯌꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯦꯗꯤꯇꯦꯁꯟ ꯈꯔ ꯗꯔꯀꯥꯔ ꯂꯩꯕꯁꯤꯗꯤ ꯈꯟꯐꯝ ꯊꯣꯛꯄꯁꯤꯗꯤ ꯀꯌꯥꯃꯨꯛ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ ꯀꯔꯝꯕ ꯃꯔꯝꯗ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅꯕꯤꯁꯤ ꯏꯁꯣꯔꯅ ꯌꯥꯗꯕ ꯆꯠꯅꯕꯤꯁꯨ ꯑꯩꯈꯣꯏ ꯏꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯟꯐꯝ ꯊꯣꯛꯏ ꯄꯔꯁꯦꯟꯇꯦꯖ ꯀꯌꯥ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯔꯤ ꯄꯔꯁꯦꯟꯇꯦꯖ ꯀꯌꯥ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯈꯔ ꯂꯧꯁꯤ ꯈꯟꯁꯤ ꯉꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤ ꯑꯣꯏꯅ ꯍꯤꯡꯂꯒ ꯈ꯭ꯔꯤꯁꯇꯤꯌꯟꯅꯤ ꯍꯥꯏꯅꯗꯤ ꯈꯟꯕ ꯑꯗꯨꯕꯨ ꯕꯥꯏꯕꯜꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯁꯤ ꯏꯁꯣꯔꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯖꯦꯝꯁ ꯆꯦꯞꯇꯔ 4ꯒꯤ ꯚꯔꯁ 3-4ꯗ ꯄꯥꯕꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯊꯦꯡꯅꯩ ꯇꯪꯈꯥꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯏꯕꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈꯤꯕꯒꯤ ꯃꯔꯝ ꯕꯥꯏꯕꯜꯗ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯁꯣꯂꯣꯃꯣꯟꯒꯤ ꯄꯨꯟꯁꯤꯗ ꯈꯔ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ 1 Kings chapter 11ꯒꯤ 4ꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯁꯣꯂꯣꯃꯣꯟꯗꯣ ꯑꯍꯟ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯂꯥꯏ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯈꯨꯔꯨꯝꯍꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯏꯁꯣꯔꯗ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯈꯤꯗꯦ ꯍꯥꯏꯌꯦ ꯇꯪꯈꯥꯏ ꯑꯃ मागी नुपी सिंगे लाई मोती दो खुरुम की अमुक सु चार्ज का की सुमाइना वर्ष 7 दा अमु हाय मोब की लाई केमोस की दमकता लाइसंग साबी की अमोन की लाई मोले की दमकता लाइसंग साबी की जेरूसलम की नंपोक लोमदा जेरूसलम चार्ज की मायो ऑपोजिट मक्ता सुमाइना लाइसंग साबी की अदरा लाई अदुबु मागी नुपीसिंग अदरा खुरुम हनखी है अदरा सोलोमन की पुंसी है बसे लाई मूर्ति सु खुरुमबा ईश्वर बसु खुरुमबा सुमाइना डबल इंटरेस्ट डबल कैरेक्टर असुमाइना लाई रखी असुमाइना तौबा असिना महाकी वाहै माना नांगखिबा महाक जो सिटना लेपा ngамखिदे सोलोमन न महाके लाइसंग संकाबा मतमदा महाक न ngang-खिबा 1 Kings chapter 8 के verse 60 के 61 दा ईश्वर के मेसिंग नखोय एसो अतोपा लाई लेते को यहोवा ईश्वर खक्तनी को हाइना महान हाइबिखि मा नखोयना मा के हाइबा सेटना लेपलबदी मा ना नखोयबु लोइना बिगनी मा के याथंदो सेटना पायो को हाइना मा मेसिंगना ngang नंबदो माना अरानबदा ताखि समायना सोलोमन असे महा अहन ओरप मतमदा सोलोमन बु ईश्वरने यामना साउखी हाइना हाइए मरमदि महा के लमसत अदुना मिसिंग बु यामना सेराना नसिंगबिखि सोलोमन ना समायना हाइए Ecclesiastes chapter 9:18 दा wisdom is better than weapons but one sinner destroys much good aina haining basidi one sinner destroys much good पापी अमना अफबा यामना मांगहले हाइना हाइए असे कनाबो हाइब्रा हाइरगा मागी पुंसीबु ngang-बने मा निंगथौ अमा ओइना महागना ईश्वरबु थादोकलगा हाइनगाइसु लेते ईश्वरबु खुरुमबा मी अमा ओइरगा लाई मूर्तिसु खुरुमबा तंखाय क्रिश्चियन ओइबगी पुंसी असिना मी यामना मांगहनखि हाइना मागी पुंसीगी मरमदा माना ngang-बने महाकना सुमाइना शरानबा पुंसी द हिंगबा मरमना तंखाय क्रिश्चियन ओइबा हाइना हाइसे तंखाय क्रिश्चियन ओइबगी पुंसी सोलोमन की पुंसी असिना निंगथौ ओइबा मरमना मागी मतौ तंबा मयाम लेखि हाइना हाइए अदुना सोलोमन की मतौ दु उरगा मयामना यहोवाबु खुरुमबगी मवोंग असि कंफ्यूज जाम चखि शरानना मयामबु चिंखि होय सोलोमन असि असम हाइना मागी निंगथौ अमा ओइबगी शक्ति पांगल लेबा मरमना मयामना मागी तुंग इनबा मयाम मरम अदुना ईश्वरन बाबु यामना साउखिबने हाइए 1 Kings chapter 11 के 9 दा so the Lord became angry with Solomon because his heart had turned from the Lord God of Israel मागी थमो अदु ईश्वरदगी ला चथोखि हाइना हाइए असम हाइना लाई मूर्ति सु खुरुमबा ईश्वरदगी थादोकलगा ईश्वर की खुरुमबसु साबा लाई मूर्ति सु खुरुमबा असुम हाइना तौबा पुंसी असिना मयामबु शरानन लमजिंग बिखि होय मसामक्ति पोनी होंगलगा हलखि अदुबु मागी मतौ तंबा मिसिंग अदु पोनी होंगबा खंगददुना अयामबा यामना मांगखि हाइना हाइए
Asini Solomon gi punsida koina khangba tangkhai Christian oibegi danger asi ma mi amana tangkhai Christian oibegi lamchat asina mayambu nattaba punsida lamjing laga Christian oibani haibegi wakhan sarga chakane haibegi wakhan de khanhalaga mayambu amangbada lamjing gadabegi pangan asi lei madabuduna tangkhai Christian half hearted Christian asi Christian oidaba singdi hena danger lei habado tasengna Solomon ge punsida somaina thoki mi mayam puni hongba haiki de masamak Solomon masamangti puni honglaki puni holapa matamda Ecclesiastes amasung Proverbs simhan ihi haina haye adabo atokpa missing magi matau tamba missing ado halak paidaduna mangki bani maram aduna Solomon asi hanga ki bani asida amako sahaye Ecclesiastes chapter 10 gi 1 da that flies can make a whole bottle of perfume stink and little stupidity can cancel out greatest wisdom asiba hayingna manam nungsiba thau lili ado apumbo onhan bani apangbagi thabak masa amana asingba mi ikai khonba mi amadubu manghan bani haina hai pikraba thabak masa ama little folly pikraba pa macha ama toruban punsigi lamchat punsigi honor respect pun mahanki aduga loina mi atoppa bosu mahangadaba sakti lai habasi sumaina haibane little folly apik pani achau thabak natte 99% nang Christian oirabasu 1% ishona yadaba prithvi gi chanabi ma hek tawa madamda nangi punsido mangharagani namthi halagani mayambu lamjing bada nangi matau aduna mayambu serana na lamjing kharagani habasi akoi khanggadabani ngasi akoina khangadabasi nang aigi punsida karamba apik pathaba ishona yadaba khangna asidi karisu tawroida asidi karisu natte haina nang tawdun leba karamba yawri aduga nangi matau du uraga mi atopana nangi natau tamlaga Christian is the asisu yabjat ni haiduna taw khraba mi yam lera nangi khanglamaro asigumba sini example oina haiba matam ngasi nupi khrana sigumba lik masa ama nada ring ama hapasna kri tawra haiduna seventh adventist ni haraga Christian ni haraga asuma haina chaluba nangi natau du uraga mi nu sama taw tam khraba ni khaini khatang sababu lipstick khatang taibabu Kazon khatang taibabu kwa khatang sababu karino sena sarga thingada banate nathan excuse to korba pik khrabat pap masa amaduna namonda danger tabani Solomon Ecclesiastes 10 gi 1 hai hi bumna little folly apik pa apang bagi thaba aduna namthi hangada ba loina pomna magi pusi ma hangada ba asigum basi lai haina hai aduna samai hai Until the heart is wholly on the Lord's side, the enemy will find unguarded entrance through which he can make possession. Thamoi ase shoda pura apishendrabadi pikraba khongpham aduna shetana changlaga punsibud loina mahan kharagani Solomon si shiram gadabani khadik tang dige mahanan thopa ngamki nang aidi adu ngamdrabadi kari danger laigadra habida khoi khangadabani apik pap ki danger se kayamung lebra habse babel di yengba matam da khone yengba matam da I babado hai khatang amakhatang charu bani aduda ngasi prithvi magi maza masu sing akoi tare masi pop pap ta du le pikra bhai amathang charu bodigi isha odo sara amakhatang degi mupoji sup pap ta taraga hingbagi asa yaw ki mangki lord ki nupi do Naktang ishon shirap taw kharaba chor mai sapudo naktang onthologa yengu badigi ma pumang mangki juda ado lup paisa chandi kontra kaktang degi punsi lomba nai da punsi mangki asugo maina apik pagi pap haibase yam danger haibase oi khangada bani aduna ngasi so asigumba ishoda magi punsi pura pisindaba missing asena magi morok yamna setna Christian oidan leba missing bobaba dum puthalaga pata tahalaga manghi gadabasi yaman lei habisi khangadabani aduna asigumba nang aigi punsi
tangkhai khatang Christian oiba apikpa ama khatang pap tawba asina kari tawgadra haraga asigumba nang aigi punsibu setan sisinaraga ishwarge mi ayambabu mahangadaba lam mafam maram lay habase khoi khangadabane hoi aduna ngasi khoina Solomon gi punsi digi khoina phangadaba tamgadaba para yam lay ishoda depend of tawdaba ishoda ngadaba punsi ishoda katsindaba punsi haibase magi aningba tawba punsi haibase cheksingadabani pura thadolaga machet ama phau ishona yadaba tawroidaba ado khangna akhoi cheksingadabani ishona yade haibado soktanadaba khangadabani excuse tawgono sidi karisu tawra hani khangono parthana kana tawwo cheksina hingadabani adoga nangi muruk tinagadaba mihingase karama mishing tinagadabano habdo nang khangadabani thabak tawba khodingda cheksillo karamba thabakta ai ishwargi lamsat bu thadok laga tabang painge satnabi se tawribra haibase khangadabani karisu nangonda ishwarna ngangkhibo wangang ado thawai senbana nangi conscience ta nangi losing gyan da ngangkhiba ado cheksina taw nangbu ngangani aranba tawba matamda nangonda takpigani takpiriba ado nang taw nang thosadrabsu nangi tung induna sekani nang sidri phaw mongpham changdri phaw nangbu ngangani adubu nangna ado tabidrabadi nangbudi force di tawroi khoi khangadabani adra asida abo aroibada Solomon gi wari digi ekhoina tamgadaba sidi shaitan gi akanba agency haibase shaitan gi achauba thabak haibase horanba chintiba tawba mi hatpa natarga rap tawba mitu miwala naba missing ase shaitan gi stronghold nate shaitan gi agent achauba missing haibase dharmo senba manba Christian afaba matau manba min ikai khundaba dharmo senbi thabak tawba megi pithokpa haiba adugumba missing adu oigani adugumba missing aduna ishona yadaba thabak machet ama hek tawba matamda madu shaitan gi kholai achauba oigani maramdi mahoi ase ishwargi mini pastor amani haina mayamna respect tawrabanina mahoi aduna tawba khudingdo yai haina mayamna law kharagani adugumba missing adu shaitan gi bulwark strongest bulwark shaitan achauba thabak tawba missing oigani horan chintiba yungaudun laiba rap tawba missing mihat pasing adu shaitan gi achauba agent nate mahoi tu di clear mahoi gi color mahoi gi lamsat phajana khoi ukhre mahoi du phataba missing na mahoi taw mahoi gi lamsat adu ahoi mataw tamde adubu dharmo chame missing ne haina tawba du asing adu gi mataw ahoi tambani ngase example oina pastor gi macha singna ring hapna chali luhong da ring hapne pastor gi macha sing ne sumaina hapina asing ngasi ahoi anobanate asingma tadan lei kharapni aduna ishorbu phanggadaba punsi haibase tangkhai Christian oibani ishorbu subhang phangboy Jeremiah da haye Jeremiah chapter 29:13 da you will seek me and find me when you search for me with all your heart nakhoina aibu thigani aduga nakhoina aibu phangani nakhoigi thamoi hakchang loina thiba matamda aibu phanggadabani haye aduna ngasi Christian oidna akhoi leilabasu tabang pangi chanabi khara machet ama yauraga akhoi Christian oiba matamda ai khoi gi punsida ishoda phangkhiroi habasi ai na khoi bo kanna haini aduna akhoi gi mioibagi punsi habase ishor gi aning bada pura kathoktrabadi amasung nang aina khangba achumbaduda setna leptrabadi saukhatpa matam asigi sanadi mayam asina akhoi bo maong manba Christian da tawsinaba Christian da akhoi bo onhan kharagani miyoibana hek pap tabada lekhibagi wari ase sumaina adam gi ipse chaganu haiba uhaido mixture of good and evil afabasu phatabasu mix leba uhaini haina
uhai adu ko ole ming do mixture of good and evil aduna adam e pu mahan khi pani ngasi su akhoi bo mahan ga da ba se pura phatabad oira mixture of good and evil afabasu phatabasu ani makse mix to ba matam da akhoi ngasi su mangli bani ha je akhoi khang ga da bani akhoi na amok su atopa mi amagi lamsa dieng ba matam da balam haibagi wari da khoi ta tai balam haibanu pa si ishwar gi prophet ni mahangna bor pirabadi bor phange shira pirabadi shira phangrabani adugumba pangal leiraba prophet amani adubu maki ishwar gi ministry ado landan bagi upai ama oihana ba khonaki yengo khoina wari ta ba matamda mahakpu balak haba mob ke ning thauna invite tawraga isura singbu shirap to biro nange lan thum yam piragni haba matamda lan su pamki o ishwar gi wasu lamhen ba su oining de ishwar gi prophet su oining ba sumaina double minded oiki yengo mahakpu balak na sing awang bada bal gi irat pung amada pukhatlaga mahakpu shirap to biro haba matamda man kari ngang bra haraga number 23 gi tenda let me die the death of a righteous aishu dharma chen ba mi ama oina shininge let my end be like this aishu mokhoi gumba mi ama oininge haina Israel singi dharma chen ba mi ama di oining ba bala ke lan su pam laga shirap to ngai di haji ke bar ge awang ba thap the left and baby adu go double minded christian ngasi khakta nate thaine di ishwar gi mesi ngasi sumaina oira khiyab je khoina tai adubu pikhar bapa landu khaktang atopa sunate bala ki landu khaktang pamba digi magi ponsi pom namak poison oil laga balam do sihi yengo aduga magi thabaki mahaina landu pamba maramna adubu ishona yadaba shirap tawba yaroi haibadigi shirap di tawkhide adubu landu pamba maramna balagta tambirega adudi nakhoina ishira gi macha singbo nokhegi kumai harau kumai da invite toro haina tawrega mitu me wala ne bigi thabuk yam tawbadigi ishwar gi shirap tarega mil sing kun mari do sihi haye ase balangi pautak in badigi maramna sihi bani ishira sing 24,000 mi shiki kanage maramna balam ge maram degi asumaina pikhra lan masa ama pamba degi apang bada lekraba asum bada dil lepa misingbo jet lepa ngam da mising adebo putharaga suyam ba mesi hatoki asini little folly nang asi christian oiraba su khajik-tang 50% ate 99% nang christian oiraga 1% pathebegi mi oiba matamda nangi matau tamba matamda mi kaya mok sigadra habado yamna jingne ngai oi khrabane pre aina yamade ngang balai rabasu losina ngai tawge kaduna hajikse nangi punsida nangse tangkhai christian oira khre habise karamhana nang khamgadra asim mayamna khara munna tabina na aina hajaningi mi oiba nang aise karam maramda christian tangkhai ama oiraga karam maramda karam percentage kaya de percebi oi khrabara I say wholehearted Christianity haibase nang karamana khangadra habi maram dai nai number 1 da nangi punsida khangna pikrabat pap ama hek to ba horabadi nang se 50% nade 99% 1% patibi gi ma oi kare habjana khangada bani example oina sa thakpadi krisunate coffee thakpasi krisunate khani sinate krisunate hana insignificant krisunate hana nang khanlaga khangna apik pathaba ama to horabadi nang se tangkhai christian oiba hore habsin nang khangada bani number 2 da khangna nang na ishwar gi tawgadaba thabak adu khangna tawdaba ishwar gi thabak tegi henda nangi thabak tona priority maru oina nang khanba horabadi ado nang tangkhai christian oiba horabani se nang khangada bani ohong subda formalism increase maong mananaba Christian oibagi maong mananaba nang toba horabadi mado nang tangkhai Christian oiba hokre habse nang khanggadabani asumaina akoina khangdaduna blind da aisu Christian ni haibado khandananaba asi khodamse nongonda leirabadi nang se mapung papa wholehearted Christian natte habse nang khanggadabani
ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯐꯣꯔꯁ ꯇꯧꯔꯣꯏ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯏꯁꯣꯔꯅ ꯕꯣꯔ ꯑꯃꯁꯨꯡ ꯁꯤꯔꯞ ꯑꯅꯤꯁꯤ ꯊꯝꯕꯅꯤ ꯅꯪ ꯑꯄꯥꯝꯕꯗꯣ ꯅꯪ ꯈꯟꯒꯗꯕꯅꯤ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯇꯝ ꯈꯔꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯅꯥꯟꯊꯣꯛꯂꯒ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯃꯆꯥꯗꯨ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯉꯣꯟꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯀꯣꯟꯕꯗ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯤꯗꯤ ꯑꯀꯣꯟꯕꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯇꯪꯈꯥꯏ ꯉꯧꯕ ꯇꯟꯗꯨ ꯑꯣꯏꯔꯤ ꯇꯪꯈꯥꯏ ꯑꯃꯗꯨ ꯏꯁꯣꯔꯗ ꯄꯤꯁꯤꯟꯁꯤ ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯠꯅꯕꯤ ꯀꯔꯝꯕ ꯃꯔꯝꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯐꯖꯅ ꯑꯩꯈꯣꯏ ꯊꯤꯗꯣꯛꯁꯤ ꯄ꯭ꯔꯊꯅꯥ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯗꯨꯒ ꯏꯁꯣꯔ ꯑꯩꯒꯤ ꯂꯝꯆꯠ ꯑꯁꯤꯗ ꯌꯥꯗꯕ ꯂꯩꯔꯤ ꯏꯁꯣꯔ ꯅꯪꯅ ꯃꯁꯤ ꯑꯩꯕꯨ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯏꯁꯣꯔꯗ ꯀꯠꯁꯤꯟꯁꯤ ꯇꯟ ꯉꯧꯕ ꯃꯇꯝꯗ ꯑꯣꯟꯕꯗꯤ ꯇꯟꯒꯤ ꯃꯊꯧꯅꯤ ꯑꯣꯟꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯈꯥꯡ ꯑꯗꯨꯅ ꯃꯩ ꯑꯗꯨꯅ ꯌꯥꯏꯕꯤꯕꯗꯤ ꯃꯩꯒꯤ ꯄꯥꯡꯒꯜ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯣꯟꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯀꯔꯝꯕ ꯃꯔꯝꯗ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯊꯋꯥꯏ ꯑꯁꯦꯡꯕꯗ ꯑꯩꯈꯣꯏ ꯄꯤꯁꯤꯟꯁꯤ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯕ ꯍꯣꯜ ꯍꯥꯔꯇꯦꯠ ꯑꯣꯏꯕ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯑꯃꯗꯣ ꯑꯣꯏꯁꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯅꯤ ꯇꯥꯕꯤꯔꯤꯕ ꯃꯤꯁꯤꯡꯕꯨ ꯏꯁꯣꯔꯅ ꯄꯥꯎꯇꯥꯛꯄꯤꯕ ꯑꯣꯏꯁꯅꯨ